UKDA na thadorokpa United Kuki Defense Army na thadorokpa wapam amada Aronba Tengolna United Kuki Defense Army UKDA gi acquisition tawrakhiba handa ikuidana miyoy ma hatkibaga mari lenar madugi mayo adu makhoige mari lenade haina reject tawraduna wapam khra phongdorakli Aronba Nongmei sapham thugaikhrei Uttar Pradesh ki Militant police na Aronba Nongmei sapham ama thugaikhibaga loina miyoy ani phare haina official na phongdokhrei official singdugi matungina akaknaba paw phangmadagi nan police na Meerut ki Rakapuri area red chathabada Nongmei sapham da thugaikibani mafhamduragi Nongmei sabada sangba masakaya marum phangki haina makoina phongdokli hari amaromdana Sariskat Maoist mari phare kg 10 lumba IED phangli hari Sariskat ki Sukma district security force na lupa lakh ani ki sen gi mana puri ba amayona Maoist mari phabaga roinana Bijapur district na Maoist na phumlamba kg 10 lumba improvised explosive device IED ma phangle hen officials na phongdokhreni su pawmuna makhatana report tawri Modi ki Manipur khongsat ki matangna update ta all political party meeting pangthokpa amasung CSO sing unabagi wafam di yaudri Mathang thagi ani suba sayol gi manungda Prime Minister Narendra Modi na Assam khaktana tana Mizoram da sananaba thaurang torokpa ki manungsa na Manipur da laknaba sem saraglaba su May 3 English ngani ka kunga humdoi digi horaga haujuk phaw sahi ani henjilaglaba Manipur gi Operation Proctor Blana sigi matangna di state sigi political party singi apunba all party meeting pangthoktuna khananaba masum state sigi miyam gi CSO singa su unadana wari sanabagi thaurang yaudri haina pawmuna makhatana report tawri PM Narendra Modi na maki Mizoram masam asang khongsat ki manungna Manipur su lakani haiba wafam digi Manipur lengana khongsat asigi dam lokot pam tok thabak sing lokot pa khorak labasu lana sigi worosin puraktuna ingta pamausa gi phiu hajir angna bagi dama kari karam thabak sing pangthok lam gadagi natragana phongdok lam gadagi haiba gi matang da dinga sinumidang phawbu official loba paw phangma ngamde hari Adubu karigama maki khongsat asigi damak Manipur lengana lokholakliba thaurang sing sigi matung ina soidana state sida laglabadi Imphala amasum su Champur da soidana miyamgi mifam ani da saruk yadana wa nganglamgani haibisimadi tasing lehari Social media thagalakpaga sigi post amada Youth Against Drug and Alcohols Manipur yadam amasum FGT Imphal dagi specific inputs phangaba matungda joint operation ama BSF amasum Thoubal district police na Ngasayuki pong uhum taba matamda lelong hangam thabi makak mayum musrab ki maki mayum da red sa takri hari hairiba red asisa thaba matamna 2.32 kg gi WY tablet loina case oina 2.04 lakh amasum mobile amasum sanayawna fagat pagal loina hairiba joint red asida miyonis fagali hairiba miyoy ani si makak mayum musrab sai kundre amasum mistress rohan sai kunga mangani hairiba post si koronga bakhuman du sia torokli Politicians sing na yonglay may naidravadi tangdulay tawa purakpa ngamgani kangla paw editorial miyam na tamjari Manipur da ladiba national namadi regional political party ki lusing state asida hausi Kuki ama sumite yani ki marata thokliba wathok asigi waroshin purakna bahona bada araiba pangal loksing puthoktu na hona phamthoi roidana Manipur gi apunwa saktam ngakna bahona bada party puna mona khongpham sena lepkadabani illegal immigrants in Kuki jau narco terrorists na Manipur gi apunwa saktam na singna duna landasa tharakhiba sahi ani helba phawba waroshin propangam dribasi maru oina political party sing center amasum state asida lengaklon gi supli pari BJP na lusing ba NDA lenga politics sanabadagini political parties singi lusing ba singi maphamda opposition amasum ruling gi khianaba thamdana lebak miyam gi oiba matam gi tholakpa thawdo wathok singda punna wathok sing adu matam sana waroshin purakna bokhona bhaibasi politician singi tangai phadaba thawdang oifam thui loina miyam gi yaifana ba sen chongli ba civil society organization CSO singi makai gi su yonglai merai naidana matam gi tholakpa issue waroshin purakna bokhona rabadi miyam gi marta nuksi sanana leiba tangdulai tab state oiba ngangani political parties singa madi CSO singi maphamda kanglup naiba aikhoigi makhoigi khaiba apikpa wakhalonda magi party singi political gweba kodong saba phangna bo hona batarabadi wathoki waroshin matam sana purakpa ngamdabigi mathakta miyam gi marakta su khaibung tanabigi maram ori wathok sing tholak matamda wathok adugi asum aran khangdana miyam gi maraktagi aran tonga sandokpa amadi
Aranbana Asumba Ohenana Banatragana, Asumbabuna Aranda Tahana Bahona Bigi Tabak Singamara Moiraga, Mob Justice ki crime sing Sataduna amicable solution Propayaba Tautok Singado, Asabuato Erectabanati, Miam Gimarak the Apapata Kangdava, Kanglu Mashil Gimarak the Kaibung Tanaga Dabamadi, Communal Riot ki Tautok Sing to one and Bohonavi Yaudabanati. Asigumba mi phata mi hat pasing adudagi miyamna section basumi miyamna matam punamakta ningsing pham thokpa amadi khongpham sena lepham thoklibadi illegal immigrants sing bu oigera natraga yellow fruit ki maraktagi bu oigera apunbagi saktam thugaina bu honarak patarabadi adugi mayokta amat oina leptuna matam sana paratam bibigi thauna lingjale pham thui adugumba criminal sing adu laingakpa politician law enforcing agency amadi bureaucrats sing gi maikidigi sakma yengnaduna makhoi sing adu bu kanna bu honaroidabani adugumba miyoi sing adu logi matungin akanu serak piduna mamu yaitek pamathoktai Sterisi politicians sing na mara laiba drug lalonba apunbagi saktam thugaina ba war crime sa thabatu siena ba theory sing amadi madubu sogatpa sing da sakmai yengduna kankatuna thambagi satnabi asigumna hingsa lisang sina sa tharakhi badagi Manipur gi miyamna politicians sing na thajaba thambangamlak tribasi afaba khudam nati Politicians sing asiguma luza daba thawang thawsil sing asi makatana sataduna laiba makai Manipur gi miyam kaktana tana laiba asigi miyam gi mausa gi punsina tangdu laitan hingmangamloi Lengak pasing gi maphamda maraiba miyam bu thamoi sing nungsiba ngamba manaba miyang amadi kathokpa gi matik mayai lairabadi apunbagi saktamda kana amatana singnaba ngamloi haiba kangla paw editorial mem na thamjari Manipur gi matangna wafam kya pawdam khre Selin digital gi Manipur gi communal conflict sahi ani helaglaba phawba warusin puraktuna laidiba siga mari leina Kolkata ra khongjang an mingthonduna Numir humni tha sigi taraga manga digi taraga tret phawba sangsilap khongjang gi humni suba aroiba numita jasa cortisna sinduna nati binodini Sagrahalaya Kolkata ra pangthokiba cultural phare Selin digital gi chairman Dr. Phanjawam Lanajit Singan kumja English singaniga khungo humdoi gi me ahum digi horakhiba communal conflict sigi matangda Bharat ki tuan state singdagi laktuna saruk yakhiba digital sigi maphamna Manipur gi matangna wapum kya pawdamduna miyam gi pukning singkhre Hausi suma samasa gi mayumda hanjinba yadana relief camp singda awasai thengkhangduna lairibani asukuiraba matamasi Manipur gi national highway singda mahoksagum satok sin tawpura yadana lairi communal conflict asina piraba awasai thengkya gi matangna pukatuna pawdamki cultural phare duda saruk yakhiba artist delegate singnasu lanajat ki wafam sing taraba matung makoi gi state government singnasu waroisin purakpada mateng pangnaba taknaragani haina su phungdorakhi PHE digi work stars amasum casual master role singi phangpham tok phak phangana na governor in council na hona bio Isterasi da laikhiba matamatam gi sarkar na order thoktuna casual master role amasum work stars karmasari singi fundamental right phangan manghan basina Constitution of India gi Article 14 amasum 19 D bu khongaunari basidagi governor in council na PHE digi employee singbu Constitution na piba right ki makara protect of you loina Central Public Works Department gi manual sing san handuna work stars amasum casual master role singi phangpham tokpa adhikar phangana ba governor in council na hotna biu when all Manipur PhD workers employees association gi maketi gi governor gi miyeng sing silakli association thadorak pa chola mana haribana English ga magasama panga maudraga mapan gi January 13 gi PhD da rule of law amasum Constitution of India ki sarkar ki karmasari sing casual master role work stars in the piriba fundamental right khudima PhD na forbid tawire high redabigi maram naiti maram aduna governor in council na PhD da akhanaba miyeng sangduna supplementary post of permanent work stars ta yahodraba work stars 703 matam loire haiduna outstep tawriba sing akhanabi scheme ama sembiduna makhoi khudimot permanent work stars uhenduna pension benefit ama some family pension benefit phangana ba akhanaba tharang lokatpiu masigi mathakta Manipur sarkar ki secretariat finance department pay implementation cell na English nganiga khunga mathugi January mari de thokiba notification da fulfill tawba work stars natragana fulfill tawdaba work stars karmasari singi casual master role oina thabak torakliba sahi masing adu hapsilaga work stars terminate benefit rule gi makhada makhoi khudima supplementary post of permanent work stars pifam thui governor gi council work stars karmasari gi fundamental right matung in English nganiga amagi February 15 dagi sahi gi February 10
February 12 फाउबदा लाइखिबा कर्मचारीसिंग अदुना मतपीरबा वर्क चार्ज कर्मचारीसिंगी फंडामेंटल राइट ngakpiu loina pension benefit amasum dain harness ki khudongchaba phangnaba akhanabi scheme pekhatpiu inglising amaga sanipanga marfuga manga phawbra work charge oina toramba karmasari amana service manungda lekhidaba yarabadi karmasari adugi khwaidigi naknaba miweduda da in harness ki khudong chaba pirambagum work charge karmasari oina thabak toramba sa lekhidraba khudingmangna da in harness scheme semiduna makhugi khwaidigi naknaba miwe amada compassionate appointment pbu han spouse to makhatakhi PUCL gi report KLA L na support wi justice amasum tangdu leitaba phibam purakna bigi lambi amani status da hujik thukli birang siga mari lena PUCL na phone kiba report adu yamna bias leiba amani haina miyamna makai kyari gi yamna kan yaning da phungdok na ringai sera asida kokila holuk KLAL khangbu na report asi mapung phana sawali hain dakthokre loina report asi kanglu ki irang mayu na ri state asi da justice amasum tangdu leitaba phibam purakna bigi lambi amani haina phungtorakli government of Kuki land gi banner makhada operate toriba kokila holo asi gi makedi gi makhata na phungdokhibada PUCL gi report asi sahi ani hena kanglu ki irang mayu na ri state asi da maram sadana human violence tawba amasum state ki mawong madul tada thawung singado mek senoli PUCL gi recommendation aduna state asida socio economic amasmi economic justice purakna bigi lambi moigani hanasu paus ta makhata na phongdokhi ado tentana sumna mem na thamjaramge haujikoina di mem paus mata sa lusinjarage amasum makhata ba no update mem puna ngamina sena channel sigi mekeri gi meng phamda makhata na thamjari makhata ba no update mem puna ngamina se